Thailand mamangayda thoibisana khungangamda koigi macha nupa ngakta ani pokpa mamaga mapaga sina adaiduda kamai tawge da moi jam nangba du kyam yam nangge da ne saraje nama khak chaba nama khak chaba di ayuk charaga nungdang chadaba andagi nungdang charaga na ayuk he chadaba dumai tawdana moi je yam waba du kham thengai wareba chara nama khak charingai jigi mathak sidane Manau nupa do mabuk thalaroi pakhatana mangondagi adum habdana pijarabni na maji okta tueba mayamba jina manau pa jam nuksiba okta tuobani na maji chaudam ju thilleba mayamba hanje manau nupa jina hena khoi chau sangba mapu matang phabaji manau pa jina heleba madi mabuk thandana ju charabani na andagi mayamba jidi chau hendreba andagi di kamai tawge da mamaga mapaga jina Kanare nungdang ama akhoi ni na sumai sum tawdana icha jingje mabuk su thalan mangamde duna kamai tawji nupa na matai manaw se khanare anegi di mai nupi jina haire chara nama tang charabani na ne akhoi ju siba tare moi ju siba tare icha jingje ju aduna ne mafam amada ne angang ani je huntourasi kanano amana moina thokpa yokjarani haidana khanare Time now, she. Hoino Pieduna Parani, and the Mayamba June, Saudam Tille, Manano Pazigi Canbada, and the Moi Topa, Mamarai Laxarania, Dana, Canary, and they didn't know Alaga, Jazanga City, Jangal da Salagane, Uhay, here Gazaru Rashi, and a Mazani is a holy. Hoima and Angani Jiga. Mapaziga mamaziga moi marije lakminare mamaji di mathwai dum nungai tre huntu omadongni jigi wakhanjidane mapi ira chen dana mapi taithok dana andagi di uhai khara hega charaga sagi mayamba ahan jina manaw nupa jigi hekdana pijare adagi di lamsanga lakpane angani si ware ene andagi di ima baba saida ngaktang pothajiba hipsiba na Angangani jina haire imagi phagan nama jidane nabani mon khangla duga nganga potharu lao aduga hogala chatna naba ana machani je phagan nama jida khanghallene khangalaga tumhalle andagi machani jina si gai tumdare kanduda mama jina tapna makoksida pairaga thangdabirame thangdaraga mainu pajiga maga je hanna yengaga Peri kapli tauraga lae moi ni je moi mayum du tana lae nagi mama ga mapaga sina yum hek yobaga ne nong je khangmam mamjalaga taba horokpa jidang sai mama jiga mapa jiga ne ongsu nungai raktre ne macha ani do jangan do huntombaga mi bu laktana bu larongadra andagi chotana bu leronggadra na Nungai dadana mu hale mamaga mapaga je angang ani dong te yengu che na mama mapaga je mu hale adai somdana mu macha ani je kamai tawge da nong tarakpo da mami che khangching dana ima baba na macha ani je koi thi dana sumlak mamaga mapaga je kau dana sumlak pa da ne jangan mayai da yumama thingnareba yumam leirameba andagi jangan mayai sida yumam leiramba sidane angangani je change nonga chuba duda kana lege khoi ungta changjarake khoi changakpa yagadro na angangani jina haiba sidane ngasai gi yum jida khoi gi ten ka pa yam haiba nupa ma thaina ningthaugi lanmi oiba janeba adai duda mana thong hangtorakpada lanmi dunane noidi kai de angang no noidi jangan mayai sida kamai tau lai no sida mafam sida noidi anaibda ngasai gi angang nupamcha ahando adu mamaga mapaga moi mari lakpa khotpado wari do loin tamme ado imaga babaga khoi sumaina lakpani ado khoina sumaina pothadana tumdana leinkanda makeup tholakpada imaga babaga do leiramdre aduna imaga babaga na khoi thiba soidana lakani imaga babaga laktri bawda leijagiyena mayamba hanjina hairene andai ngasai lanmi doju ho phare leiro namaga na paga laktri bawana ana haire andai maju kanamta leijadi matomda leiba oi janeba andagi di mamaga mapaga je
ꯉꯁꯥꯏ ꯃꯐꯝꯗꯨꯗ ꯌꯦꯡꯕ ꯂꯥꯛꯄꯁꯤꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯑꯗꯒꯤꯗꯤ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯈꯜꯂꯦ ꯍꯩꯁ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯤꯅꯕꯨ ꯄꯨꯕꯤꯈ꯭ꯔꯕ ꯖꯥꯠꯂꯥ ꯁꯥ ꯀꯩꯅꯒ ꯆꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯁꯤꯗ ꯄꯦꯔꯤ ꯄꯦꯔꯤ ꯀꯞꯂꯤ ꯇꯧꯔꯒ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯍꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯅꯤꯡꯉꯝꯃꯛꯇꯗꯅ ꯏꯆꯥ ꯑꯅꯤꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯧꯖꯔꯝꯃꯣꯏꯗꯕꯅꯤ ꯍꯨꯟꯇꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯏꯆꯥ ꯑꯅꯤꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯖꯔꯝꯃꯁꯨ ꯐꯅꯤꯅ ꯅꯤꯡꯉꯝꯃꯛꯇꯗꯅ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯀꯞꯇꯅ ꯍꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯁꯣꯂꯣꯝꯗꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯅꯅꯦ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯥꯛꯄ꯭ꯔꯅ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯇꯅ ꯃꯥꯅ ꯑꯃꯨꯛ ꯌꯦꯡ ꯑꯗꯩ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯒ ꯃꯄꯥꯒꯗꯨꯅ ꯃꯣꯏ ꯊꯤꯕ ꯂꯥꯛꯄ꯭ꯔꯅ ꯌꯦꯡꯗꯅ ꯅꯣꯡꯃꯒꯤ ꯍꯌꯦꯡ ꯂꯥꯛꯀꯗ꯭ꯔꯥ ꯍꯪꯆꯤꯠ ꯂꯥꯛꯀꯗ꯭ꯔꯥ ꯉꯁꯤ ꯂꯥꯛꯀꯗ꯭ꯔꯥꯅ ꯑꯗꯒꯤꯗꯤ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯂꯥꯟꯃꯤꯗꯨꯅꯁꯨ ꯀꯅꯥꯝꯇ ꯂꯩꯖꯗꯕꯅꯤꯅ ꯃꯆꯥꯒ ꯂꯩꯖꯗꯕꯅꯤꯅ ꯃꯆꯥꯗꯧꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯥꯅ ꯌꯣꯛꯆꯔꯦ ꯑꯗꯒꯤꯗꯤ ꯅꯣꯡꯃꯒꯤ ꯈꯔ ꯆꯥꯎꯈꯠꯂꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯑꯗꯨꯒꯅꯦ ꯃꯌꯥꯝꯕ ꯑꯍꯟꯁꯤꯗꯤ ꯆꯥꯎꯗꯝ ꯊꯤꯜꯂꯦꯕ ꯃꯥꯅ ꯈꯔ ꯄꯤꯛꯑꯦ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯅ ꯁꯨꯝ ꯆꯥꯔꯛꯄꯗꯣ ꯑꯗꯨꯅ ꯃꯥꯗꯤ ꯅꯦꯝꯃꯦꯕ ꯋꯥꯡ ꯆꯥꯎꯗ꯭ꯔꯦꯕ ꯃꯅꯥꯎꯄꯥꯁꯤꯗꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯗꯅ ꯃꯁꯛ ꯃꯇꯧꯒꯁꯦ ꯐꯖꯔꯗꯅ ꯌꯦꯡꯕꯗ ꯐꯖꯔꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯅꯅꯦ ꯃꯥꯒꯤ ꯃꯍꯩꯗꯣ ꯑꯗ ꯃꯥꯅ ꯇꯦꯟ ꯀꯥꯞꯄ ꯇꯝꯕꯤꯔꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯀꯥꯞꯄꯨ ꯀꯥꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯇꯝꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯏꯆꯪ ꯆꯪꯗꯕ ꯃꯌꯥꯝꯕꯗꯨꯗꯤ ꯌꯥꯝ ꯍꯩꯔꯦꯕ ꯃꯥꯅ ꯇꯥꯛꯄꯒ ꯍꯩꯕꯒ ꯃꯌꯥꯝꯕꯁꯤꯗꯤ ꯇꯦꯟ ꯀꯥꯞꯄꯁꯦ ꯌꯥꯝ ꯍꯩꯔꯦꯕ ꯑꯗꯒꯤ ꯊꯋꯥꯏꯁꯨ ꯌꯥꯝ ꯌꯥꯎꯕ ꯑꯗꯒꯤꯗꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯊꯋꯥꯏꯁꯨ ꯌꯥꯎꯗꯕ ꯀꯥꯞꯄꯁꯨ ꯍꯩꯇꯕ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯥꯟꯃꯤꯁꯤꯅꯅꯦ ꯅꯪꯗꯤ ꯍꯩꯇ꯭ꯔꯦ ꯅꯪꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯔꯣ ꯍꯥꯏꯗꯅ ꯃꯥꯗꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯛꯄꯤꯗ꯭ꯔꯦ ꯃꯌꯥꯝꯕꯁꯤꯗ ꯑꯣꯟꯁꯤꯟꯗꯅ ꯃꯥꯒꯤ ꯍꯩꯖꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝꯕꯁꯤꯗ ꯂꯣꯏ ꯇꯝꯕꯤꯗꯅ ꯍꯦꯛꯇ ꯀꯥꯞꯄꯒ ꯄꯥꯟꯕꯒ ꯇꯧꯗꯅ ꯃꯌꯥꯝꯕꯁꯤꯗꯤ ꯇꯦꯟ ꯀꯥꯞꯄꯁꯤ ꯐꯖꯅ ꯍꯩꯔꯦꯕ ꯌꯥꯝꯍꯩꯔꯦ ꯑꯃꯨꯛꯇ ꯇꯦꯟ 10ꯒ ꯀꯥꯞꯄ ꯑꯗꯒꯤ ꯃꯥꯅ ꯀꯥꯞꯀꯦ ꯈꯟꯈꯤꯕꯁꯦ ꯍꯦꯛ ꯀꯥꯞꯄꯒ ꯍꯦꯛ ꯄꯥꯟꯕ ꯇꯧꯗꯅ ꯃꯤ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯃꯌꯥꯝꯕꯁꯤꯗꯤ ꯌꯥꯝ ꯍꯩꯔꯦꯕ ꯃꯅꯥꯎ ꯅꯨꯄꯥꯁꯤꯃꯗꯤ ꯍꯩꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯣꯡꯃꯗꯤꯅꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯁꯦꯅꯥꯄꯇꯤꯁꯦ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯖꯥꯠꯅꯦꯕ ꯑꯗꯒꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯁꯦ ꯁꯤꯁꯨ ꯁꯥꯗꯥꯟꯕ ꯆꯠꯄꯖꯥꯠꯅꯦ ꯑꯗ ꯁꯖꯤ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯁꯦꯅꯥꯄꯇꯤꯁꯤꯅꯁꯨ ꯇꯥꯟꯅꯔꯛꯄ ꯑꯗꯒꯤ ꯃꯌꯥꯝꯕꯁꯤꯅꯁꯨ ꯉꯁꯥꯏꯒꯤ ꯁꯖꯤꯁꯦ ꯇꯥꯟꯅꯔꯛꯄ ꯑꯗ ꯃꯕꯥꯅꯤꯁꯦ ꯇꯥꯟꯅꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯇꯦꯟꯁꯦ ꯆꯞ ꯃꯥꯟꯅꯅ ꯇꯦꯟꯁꯦ ꯑꯃꯁꯨ ꯀꯥꯞꯄꯛꯄ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯁꯤꯅ ꯀꯥꯞꯄꯁꯤꯗ ꯁꯖꯤꯁꯦ ꯄꯥꯜꯂꯦꯕ ꯉꯁꯥꯏꯒꯤ ꯁꯖꯤꯁꯦ ꯇꯦꯟꯁꯤꯅ ꯄꯥꯜꯂꯒ ꯁꯤꯔ ꯇꯥ ꯂꯩꯕꯁꯤꯗ ꯉꯁꯥꯏ ꯃꯌꯥꯝꯕꯁꯤꯅ ꯁꯖꯤꯗꯣ ꯄꯥꯜꯂꯕꯅꯤꯅ ꯃꯥ ꯈꯨꯟꯀꯠꯂꯒꯦꯅ ꯄꯨꯔꯞ ꯆꯦꯟꯁꯤꯜꯂꯒ ꯈꯨꯟꯒꯦ ꯇꯧꯕꯁꯤꯗ ꯉꯁꯥꯏ ꯁꯦꯅꯥꯄꯇꯤꯁꯤꯅꯅꯦ ꯑꯩꯅ ꯀꯥꯞꯄ ꯁꯥꯅꯤ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯈꯨꯟꯒꯦ ꯇꯧꯔꯤꯅꯣ ꯉꯁꯥꯏ ꯃꯥꯗꯤ ꯃꯤꯒ ꯈꯔ ꯄꯤꯛꯄꯅꯤꯅꯕ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯗꯥꯏꯗꯩꯅꯣ ꯅꯪ ꯑꯩꯅ ꯀꯥꯞꯄ ꯁꯥꯅꯤ ꯅꯪꯅ ꯂꯧꯒꯦ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅോ ꯑꯅ ꯂꯥꯎꯔꯛꯑꯦꯕ ꯑꯗꯒꯤꯗꯤ ꯑꯩꯅ ꯀꯥꯞꯄꯅꯤ ꯀꯩꯅꯣ ꯑꯅ ꯉꯁꯥꯏ ꯃꯌꯥꯝꯕꯁꯤꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯒꯤ ꯁꯦꯅꯥꯄꯇꯤꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯀꯥꯞꯄꯅꯤ ꯃꯕꯥꯅꯤꯁꯦ ꯑꯩꯅ ꯀꯥꯞꯄꯅꯤ ꯑꯩꯅ ꯃꯔꯩꯁꯤ ꯌꯦꯠꯅꯔꯦꯕ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯃꯔꯩꯁꯤ ꯌꯦꯠꯅꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤꯅꯤꯅ ꯃꯥꯒꯤꯗꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯉꯝꯃꯦꯕ ꯈꯟꯅꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯉꯝꯃꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯥꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯂꯩꯍꯧꯔꯦꯕ ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯗꯤ ꯑꯩ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯅ ꯃꯥꯁꯦ ꯁꯤꯡꯅꯗꯅ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯌꯥꯝꯕꯁꯤꯅ ꯁꯥꯗꯣ ꯃꯤꯅ ꯄꯨꯔ ꯆꯠꯈꯤꯕꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯑꯒ ꯉꯁꯥꯏ ꯃꯥ ꯌꯣꯛꯏꯕ ꯂꯥꯟꯃꯤꯗꯨꯅ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯑꯗꯤ ꯍꯥꯏꯕꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯁꯖꯤ ꯀꯥꯞꯄꯅ ꯑꯩꯅ ꯀꯥꯞꯄꯒ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤꯅ ꯃꯥꯅ ꯀꯥꯞꯄꯅꯦꯅ ꯄꯨꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯤꯔꯦ ꯉꯁꯥꯏ ꯂꯥꯟꯃꯤꯁꯤꯗ ꯑꯗꯒꯤꯗꯤ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯅ ꯍꯥꯏꯔꯦ ꯃꯥꯅ ꯌꯣꯛꯄꯤꯔꯕꯅꯤꯅ ꯃꯉꯣꯟꯗ ꯄꯥꯕꯨꯡ ꯑꯅ ꯀꯧꯔꯦꯕ ꯄꯥꯕꯨꯡ ꯑꯩ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯄꯥꯕꯨꯡꯗꯧꯅ ꯑꯩ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯒꯦꯅ ꯍꯥꯏꯖꯔꯨꯒꯦ ꯄꯥꯕꯨꯡ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯩꯅꯦ ꯅꯪ ꯑꯗꯨ ꯑꯣꯏꯅꯤꯡꯉꯗꯤ ꯆꯠꯂꯣ
ꯅꯤꯡꯊꯧꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯅ ꯌꯥꯔꯛꯀꯅꯤ ꯆꯠꯂꯨꯆꯣ ꯍꯪꯗꯅ ꯌꯦꯡꯉꯨꯆꯣ ꯑꯅ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯃꯥꯕꯨ ꯌꯣꯛꯏꯕ ꯂꯥꯟꯃꯤ ꯃꯄꯥꯁꯤꯅ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗꯅꯦ ꯂꯥꯟꯃꯤ ꯃꯤ ꯃꯁꯤꯡ ꯋꯥꯠꯀꯅꯤꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯩꯒꯗꯕ ꯁꯒꯣꯜ ꯊꯧꯕ ꯍꯩꯕ ꯇꯦꯟ ꯀꯥꯞꯄ ꯍꯩꯕ ꯁꯤ ꯃꯥꯅ ꯈꯔ ꯄꯥꯝꯃꯤꯅ ꯂꯥꯎꯔꯦꯅꯦ ꯃꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗ ꯃꯣꯏ ꯃꯅꯥꯏꯁꯤꯡꯗꯨꯅ ꯇꯧꯗꯅ ꯇꯥꯎ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯈꯟꯒꯗꯧꯔꯤ ꯌꯥꯎꯅꯤꯡꯕ ꯀꯅꯥ ꯂꯩ ꯌꯥꯎꯕ ꯌꯥꯒꯅꯤꯅ ꯂꯥꯎꯔꯦꯅꯦ ꯑꯗꯒꯤꯗꯤ ꯇꯥꯟꯗꯨꯝ ꯐꯅ ꯆꯥꯔꯦ ꯃꯁꯤꯗꯤꯅ ꯁꯣꯂꯣꯝꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯁꯦ ꯂꯥꯟꯃꯤ ꯑꯣꯏꯖꯒꯦꯅ ꯌꯥꯎꯕ ꯂꯥꯛꯑꯦꯕ ꯃꯥꯁꯦ ꯂꯥꯟꯃꯤ ꯈꯟꯐꯝꯁꯤꯗ ꯂꯥꯛꯑꯦ ꯅꯤꯡꯊꯧꯁꯤꯅ ꯃꯌꯥꯏꯗ ꯐꯝꯃ ꯅꯥꯀꯟꯁꯤꯗ ꯀꯅꯥꯒꯤ ꯃꯟꯇ꯭ꯔꯤ ꯁꯦꯅꯥꯄꯇꯤ ꯃꯌꯥꯝꯁꯦ ꯐꯝꯗꯅ ꯂꯩꯔꯝꯃꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯝꯄꯥꯛꯁꯤꯗ ꯂꯥꯟꯃꯤ ꯈꯟꯕ ꯌꯥꯎꯕ ꯂꯥꯛꯏꯅꯦꯅ ꯑꯗ ꯌꯥꯎꯕ ꯂꯥꯛꯏꯁꯤꯗꯤ ꯍꯦꯛꯇ ꯃꯤꯑꯣꯏ ꯃꯤꯇꯧ ꯐꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯑꯗꯒꯤ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯃꯥꯗꯤ ꯅꯦꯝꯁꯨ ꯅꯦꯝꯃꯦꯗꯣ ꯉꯁꯥꯏ ꯆꯥꯎꯗꯝ ꯊꯤꯜꯂꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯍꯧꯔꯕꯅꯤꯅ ꯃꯥꯁꯦ ꯌꯦꯡꯕꯗ ꯃꯤꯠ ꯊꯨꯞꯇꯕ ꯑꯗꯨꯝ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯤꯗꯨꯗꯤ ꯃꯤꯅ ꯈꯪꯄꯣꯟꯇꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯆꯪꯉꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯁꯖꯤ ꯃꯨꯟꯅꯕ ꯁꯦꯅꯥꯄꯇꯤꯗꯨꯅꯅꯦ ꯃꯤꯁꯦ ꯃꯊꯪ ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯒꯅꯦꯅ ꯃꯊꯪ ꯈꯟꯕꯒꯤ ꯅꯪꯅ ꯌꯥꯅꯤ ꯅꯪꯅ ꯌꯥꯔꯣꯏ ꯒꯥꯅ ꯁꯨꯝ ꯈꯟꯕꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯁꯤꯗꯤ ꯃꯤꯗꯣ ꯈꯔ ꯄꯤꯛꯄ ꯍꯥꯟꯅꯒꯁꯨ ꯈꯟꯅꯈꯤꯕꯒ ꯑꯣꯏꯔꯦ ꯃꯥꯅ ꯃꯤ ꯈꯔꯒ ꯄꯤꯛꯄ ꯑꯣꯏꯔꯦ ꯑꯗꯩ ꯅꯪꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯅꯪꯗꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯔꯣꯏꯅ ꯃꯥꯁꯦ ꯈꯟꯇꯣꯔꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯥꯅ ꯈꯟꯇꯣꯔꯛꯄꯗꯨꯗ ꯅꯤꯡꯊꯧꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝꯕꯁꯤꯅ ꯑꯃꯨꯛ ꯍꯥꯏꯖꯔꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯗꯗꯤ ꯌꯥꯎꯍꯟꯕꯤꯌꯨ ꯅꯅꯥꯏ ꯑꯩꯗꯗꯤ ꯂꯥꯟꯃꯤ ꯑꯣꯏꯖꯒꯦꯅ ꯃꯥꯅ ꯈꯣꯏꯔꯝꯗꯅ ꯈꯣꯠꯇꯅ ꯍꯥꯏꯕꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯁꯦꯅꯥꯄꯇꯤꯁꯤꯅ ꯄ꯭ꯔꯕ ꯆꯪꯁꯤꯜꯂꯒ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯑꯗꯒꯤ ꯏꯅꯤꯡꯊꯧ ꯃꯥꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯤ ꯑꯩꯅ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯑꯩꯅ ꯀꯥꯞꯄꯒ ꯃꯥꯅ ꯀꯥꯞꯄꯅꯦꯅ ꯖꯪꯒꯟꯗ ꯃꯨꯟꯒꯦ ꯇꯧꯏ ꯑꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯤ ꯃꯥꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯤꯁꯨ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯗꯦ ꯍꯌꯦꯡ ꯂꯥꯟꯃꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯣꯏ ꯏꯅꯤꯡꯊꯧ ꯃꯥ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯗꯨꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯅꯌꯥꯝ ꯐꯕ ꯑꯣꯏꯔꯒꯁꯨꯅꯦ ꯉꯁꯥꯏ ꯁꯦꯅꯥꯄꯇꯤꯁꯤꯅ ꯐꯠꯇꯕ ꯋꯥ ꯉꯥꯛꯇ ꯃꯊꯪ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯦꯕ ꯌꯥꯔꯔꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯔꯔꯣꯏꯅ ꯃꯥꯁꯨ ꯍꯥꯏꯔꯛꯑꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯁꯦ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄꯁꯤꯗꯅꯦ ꯃꯥꯕꯨ ꯌꯣꯛꯏꯕ ꯂꯥꯟꯃꯤꯗꯣ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯌꯥꯔꯛꯇ꯭ꯔꯕ꯭ꯔꯅꯦ ꯑꯅ ꯍꯥꯏ ꯌꯥꯔꯛꯇ꯭ꯔꯦ ꯄꯥꯕꯨꯡ ꯑꯅ ꯈꯟꯖꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯏꯆꯥꯒꯤꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯌꯥꯝ ꯈꯟꯖꯜꯂꯨꯅꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯅꯣꯡꯃ ꯑꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯑꯗꯩꯗꯨꯗꯅꯦ ꯀꯩ ꯑꯃ ꯊꯣꯛꯂꯛꯑꯒ ꯅꯨꯡꯗꯥꯡꯁꯤꯗ ꯃꯤ ꯑꯐꯪꯕ ꯑꯃꯃꯝꯁꯦ ꯍꯦꯛ ꯆꯥꯕꯖꯥꯠꯅꯤ ꯅꯨꯡꯗꯥꯡꯁꯤꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏꯁꯤꯡꯁꯤꯅꯁꯨ ꯀꯩꯁꯦ ꯀꯅꯥꯝꯇꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯦꯕ ꯐꯅꯌꯥꯝꯅ ꯂꯥꯡ ꯊꯥꯛꯇꯅ ꯑꯃ ꯇꯧꯗꯅ ꯍꯣꯠꯅꯕꯁꯤꯗ ꯀꯩꯁꯦ ꯍꯥꯠꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯀꯩꯁꯦ ꯀꯅꯥꯝꯇ ꯍꯥꯠꯄ ꯉꯝꯗꯕꯁꯤꯗ ꯅꯣꯡꯃ ꯑꯃꯗꯤ ꯂꯥꯎꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯍꯜꯂꯤꯕ ꯀꯩꯁꯦ ꯍꯥꯠꯄ ꯉꯝꯕ ꯃꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯐꯝ ꯑꯆꯧꯕ ꯑꯃ ꯄꯤꯒꯅꯤ ꯑꯅ ꯁꯨꯃꯥꯏꯅ ꯂꯥꯎꯔꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕ ꯃꯤ ꯃꯆꯥꯁꯦ ꯇꯥꯟ ꯆꯥꯔꯦꯗ ꯃꯁꯤꯗꯤꯅ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯃꯉꯣꯟꯗ ꯉꯁꯥꯏ ꯃꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯗꯦ ꯐꯖꯗꯦꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯁꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯃꯥꯁꯦ ꯋꯥꯈꯜ ꯈꯜꯂꯦ ꯑꯗꯒꯤꯗꯤꯉꯁꯥꯏ ꯃꯌꯥꯝꯕꯁꯤꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯀꯩ ꯍꯥꯠꯄ ꯉꯝꯕ ꯃꯤꯗ ꯂꯥꯟꯃꯤꯒꯤ ꯐꯝ ꯑꯆꯧꯕ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯔꯤꯁꯦ ꯀꯩꯁꯦ ꯅꯌꯥꯝꯕ ꯍꯥꯠꯀꯦ ꯑꯗꯨꯒꯅꯦ ꯀꯩꯁꯦ ꯅꯪꯅ ꯄꯨꯔꯒ ꯀꯣꯅꯨꯡꯗ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯅꯪꯅ ꯍꯥꯠꯄ ꯁꯥꯔꯒ ꯂꯥꯟꯃꯤꯒꯤ ꯐꯝ ꯑꯆꯧꯕꯁꯦ ꯂꯧꯍꯧꯅꯕ ꯇꯧꯁꯤꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦ ꯃꯅꯥꯎꯅꯨꯄꯥꯁꯤꯅꯁꯨ ꯌꯥꯔꯦ ꯍꯣꯏ ꯇꯥꯗꯥꯅ ꯑꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯁꯤꯅ ꯀꯩ ꯂꯥꯛꯄꯁꯤ ꯉꯥꯏꯔꯦ ꯁꯪꯉꯦ ꯅꯨꯡꯗꯥꯡꯅꯤꯅ ꯎꯗꯦꯕꯀோ ꯑꯗ ꯃꯥꯅ ꯉꯥꯏꯔꯤꯀꯥꯟꯁꯤꯗ ꯉꯁꯥꯏ ꯀꯩꯁꯤꯅ ꯉꯪꯉꯒ ꯂꯥꯛꯄꯁꯦ ꯉꯪꯉ ꯂꯥꯛꯄꯁꯦ ꯃꯥꯅ ꯃꯈꯣꯟꯁꯦ ꯇꯥꯔꯦꯅꯦ
ꯃꯈꯣꯟꯗꯨꯗꯅꯤꯀꯣ ꯃꯥꯅ ꯇꯦꯟ ꯀꯥꯞꯇꯣꯔꯤꯁꯤꯁꯨ ꯎꯔꯒ ꯇꯣꯏ ꯅꯠꯇꯦꯕ ꯑꯗꯩꯗꯨꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯩꯁꯤꯅ ꯉꯪ ꯑꯅ ꯉꯪꯈꯠꯂꯛꯄꯁꯤꯗ ꯃꯥꯅ ꯃꯃꯤꯠꯇꯨ ꯆꯦꯆꯦꯠ ꯎꯏꯁꯜꯂꯒ ꯃꯅꯪꯒꯟꯗ ꯄꯣꯔꯤꯕ ꯇꯦꯟꯖꯩꯗ ꯆꯠ ꯂꯥꯎꯁꯜꯂꯒ ꯃꯥꯅ ꯇꯦꯟꯁꯦ ꯆꯠ ꯂꯥꯎ ꯀꯥꯞꯄꯁꯤꯗ ꯇꯦꯟꯁꯦ ꯄꯥꯜꯂꯦꯅꯦ ꯑꯗꯒꯤ ꯀꯩꯁꯦ ꯂꯣꯡꯗꯥ ꯇꯥꯔꯦ ꯑꯗꯒꯤꯗꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯀꯩꯁꯤꯒꯤ ꯃꯈꯧꯔꯤꯁꯦ ꯊꯧꯔꯤꯁꯦ ꯊꯨꯔꯦꯔꯒ ꯆꯤꯡ ꯄꯨꯔꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯀꯩꯗꯣ ꯍꯥꯠꯆꯔꯦꯅ ꯀꯩꯁꯦ ꯀꯠꯄ ꯂꯥꯛꯑꯦ ꯅꯤꯡꯊꯧꯁꯤꯗ ꯐꯔꯦꯗ ꯅꯨꯡꯉꯥꯏꯔꯦꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯀꯅꯥꯝꯇ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯀꯩꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯠꯂꯒ ꯄꯣꯔꯛꯑꯕꯅꯤꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯂꯥꯟꯃꯤꯒꯤ ꯐꯝꯅꯥꯏꯕ ꯂꯥꯟ ꯂꯨꯆꯤꯡꯕꯒꯤ ꯐꯝꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯑꯒ ꯑꯩ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕꯒꯤ ꯐꯝꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯦ ꯇꯥꯗ ꯑꯗꯒꯤ ꯃꯥꯕꯨ ꯌꯣꯛꯄ ꯃꯄꯥꯗꯨꯗꯒꯁꯦ ꯇꯝꯃꯦ ꯐꯔꯦ ꯏꯆꯥꯅ ꯐꯝꯅꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯕꯗꯨ ꯐꯔꯦꯅ ꯃꯌꯥꯝꯕꯁꯤꯁꯨ ꯍꯔꯥꯎꯔꯦ ꯑꯗꯒꯤ ꯉꯁꯥꯏ ꯃꯥꯕꯨ ꯌꯣꯛꯆꯕ ꯃꯄꯥꯗꯨꯁꯨ ꯍꯔꯥꯎꯖꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯠꯂꯕꯅꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯀ꯭ꯋꯥꯇꯔ ꯄꯤꯕꯁꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯂꯩꯐꯝ ꯖꯒꯥꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯁꯤꯗ ꯄꯤꯗꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯟꯇꯦꯛ ꯃꯣꯟꯗꯨꯝ ꯃꯊꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯅ ꯍꯤꯞꯇꯅ ꯆꯥꯗꯅ ꯃꯅꯥꯎꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯃꯉꯣꯟꯗꯒꯤꯗꯤ ꯁꯦꯅꯥꯄꯇꯤꯗꯨꯅꯗꯤ ꯍꯦꯟꯗꯣꯏꯅꯤꯀꯣ ꯐꯝꯁꯦ ꯑꯗ ꯃꯥꯅ ꯂꯥꯟꯒꯤ ꯂꯨꯆꯤꯡꯕ ꯈꯛꯇꯪ ꯑꯣꯏꯕꯩ ꯋꯥꯅꯦꯕ ꯑꯗꯒꯤꯗꯤ ꯁꯣꯝꯗ ꯃꯌꯥꯝꯕ ꯂꯩꯍꯧꯕ ꯑꯗꯩ ꯃꯄꯥ ꯑꯌꯣꯛꯄ ꯂꯩꯍꯧꯕꯒꯗꯣ ꯃꯥ ꯂꯣꯏ ꯄꯨꯀꯥꯎ ꯀꯥꯎꯔꯕꯅꯦꯕ ꯃꯥꯗꯤ ꯁꯣꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯗ ꯑꯗꯒꯤꯗꯤ ꯁꯣꯝꯗ ꯃꯌꯥꯝꯕꯁꯤꯒ ꯉꯁꯥꯏꯒꯤ ꯃꯥꯕꯨ ꯌꯣꯛꯆꯕ ꯃꯄꯥꯁꯦ ꯁꯤꯒ ꯃꯣꯏꯁꯦ ꯏꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯋꯥꯅꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯃꯕꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯇ ꯂꯩꯔꯦ ꯃꯥꯗꯤ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯁꯣꯝꯗ ꯃꯌꯥꯝꯕꯒ ꯂꯩꯍꯧꯔꯤꯕ ꯃꯄꯥ ꯌꯣꯛꯄꯒ ꯂꯩꯍꯧꯔꯤꯕꯒꯗꯣ ꯈꯟꯕꯤꯕꯖꯥꯠ ꯅꯠꯇꯦ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯅꯤꯅ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯅ ꯑꯣꯏꯔꯤꯕ ꯐꯝꯗꯣ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯅꯤꯗꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯣꯏꯗ ꯂꯥꯟꯗꯥꯔꯛꯇꯣꯔꯦꯕ ꯄꯥꯎ ꯂꯥꯛꯑꯦꯕ ꯅꯤꯡꯊꯧꯁꯤꯅ ꯃꯥꯁꯦ ꯀꯧꯈꯠꯂꯦ ꯉꯁꯥꯏꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯔꯤꯕꯅꯤꯅ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯑꯗꯒꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯂꯝ ꯑꯇꯣꯞꯄꯗꯒꯤ ꯅꯤꯡꯊꯧꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯦꯅ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯂꯥꯟ ꯆꯠꯅꯅꯕ ꯂꯥꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯗꯤ ꯀꯔꯤꯝꯇ ꯍꯩꯄꯣꯟꯇꯦꯗꯣ ꯐꯅꯤ ꯅꯤꯡꯊꯧ ꯍꯥꯏꯔꯝꯃꯒ ꯃꯀꯣꯛꯁꯦ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯅ ꯍꯜꯂꯛꯑꯒ ꯃꯥꯅ ꯐꯃꯨꯡꯁꯤꯗ ꯂꯣꯡꯈꯥꯛ ꯂꯣꯡꯈꯤꯕꯁꯦ ꯃꯌꯥꯝꯕꯁꯦ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯑꯦꯅꯦ ꯅꯍꯥꯟꯈꯩ ꯅꯨꯡꯉꯥꯏꯔꯤꯀꯥꯟꯗꯨꯗꯗꯤ ꯃꯌꯥꯝꯕꯗꯣ ꯅꯤꯡꯁꯤꯡꯗꯕꯗꯣ ꯑꯗꯩ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯃꯌꯥꯝꯕꯁꯦ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯐꯨꯛ ꯂꯥꯎ ꯍꯧꯒꯠꯂꯒ ꯁꯒꯣꯜꯁꯦ ꯀꯨꯗꯨꯛ ꯊꯧꯔꯒ ꯂꯥꯛꯑꯒ ꯃꯌꯥꯝꯕꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯑꯦ ꯇꯥꯗ ꯄꯥꯕꯨꯡ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯅꯍꯥꯟꯈꯩ ꯇꯥꯗ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗ ꯏ ꯄꯥꯎ ꯑꯝꯇ ꯁꯦꯒ ꯃꯥꯏꯒꯅ ꯍꯥꯏꯔꯛꯇꯕꯗꯣ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯣꯅ ꯈꯣꯏꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝꯕꯁꯤꯒ ꯃꯄꯥꯁꯤꯡꯅ ꯐꯔꯦ ꯏꯆꯥ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯑꯃꯗꯨꯅꯁꯨ ꯏꯅꯥꯎ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯑꯗꯣ ꯅꯪꯅ ꯂꯥꯎꯊꯣꯛꯇꯅ ꯂꯥꯛꯄꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯒꯦ ꯑꯅ ꯍꯪꯉꯦ ꯃꯌꯥꯝꯕꯁꯤꯅ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯝꯗꯣ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯕꯅꯤꯅ ꯏꯅꯤꯡꯊꯧꯅ ꯑꯩ ꯀꯧꯈꯠꯂꯒ ꯂꯝ ꯑꯇꯣꯞꯄꯒꯤ ꯅꯤꯡꯊꯧꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯁꯦꯝ ꯁꯥꯔꯣ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯂꯥꯂꯣꯡ ꯁꯦꯝꯕꯗꯤ ꯂꯥꯏꯔꯗꯅ ꯇꯦꯟ ꯀꯥꯞꯄ ꯐꯥꯎꯕ ꯀꯩꯝꯇ ꯍꯩꯇꯦ ꯇꯥꯗꯅ ꯈꯪꯉꯤꯗꯨꯉꯥꯏ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯝꯇ ꯍꯩꯇꯦ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯅ ꯇꯥꯗꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯏꯁꯤꯅꯤ ꯅꯅꯥꯎꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯇꯥꯗꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝꯕꯁꯤꯅ ꯅꯪ ꯀꯩꯝꯇ ꯋꯥꯔꯨꯅꯨꯁꯦ ꯑꯩꯒ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯒꯅꯦ ꯑꯩ ꯂꯣꯏ ꯁꯤꯜꯂꯒꯦ ꯅꯪ ꯀꯩꯝꯇ ꯄꯥꯈꯠꯂꯨꯔꯅꯨꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯦ ꯄꯥꯕꯨꯡ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯃꯄꯥ ꯑꯌꯣꯛꯄꯁꯤꯗꯅꯦ ꯈꯣꯏꯔꯝꯃꯦ ꯑꯗꯒꯤ ꯃꯄꯥ ꯑꯌꯣꯛꯄꯁꯤꯅꯁꯨ ꯐꯔꯦ ꯅꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣꯀꯣ ꯏꯆꯥꯖꯥꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯁꯒꯣꯜ ꯇꯣꯡꯉꯒ ꯂꯥꯛꯑꯒ ꯃꯌꯥꯝꯕꯁꯤꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯑꯗꯒꯤ ꯀꯔꯤ ꯀꯔꯥꯡ ꯃꯥꯅ ꯂꯣꯏ ꯁꯦꯝ ꯁꯥꯗꯅ ꯁꯤꯟꯗꯅ ꯃꯅꯥꯎꯄꯥꯁꯤꯗ ꯄꯤꯔꯦ ꯑꯗꯒꯤ ꯃꯅꯥꯎꯄꯥꯁꯤꯗꯤ ꯄꯥꯈꯠꯂꯦ ꯀꯩꯝꯇ ꯀꯥꯞꯄ ꯈꯣꯠꯄ ꯍꯩꯇꯦ ꯍꯌꯦꯡ ꯃꯤꯅꯒ ꯇꯦꯟ ꯀꯥꯞꯄꯗꯤ ꯑꯩ ꯊꯕꯥꯛꯇ ꯄꯥꯟꯕ ꯈꯣꯠꯄꯅ ꯃꯥꯗꯤ ꯄꯥꯈꯠꯇꯅ ꯑꯗꯩ ꯃꯌꯥꯝꯕꯁꯤꯅ ꯃꯅꯥꯎꯄꯥꯁꯤꯗ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ
ꯅꯪꯅ ꯃꯃꯥꯡꯗ ꯐꯝꯗꯪ ꯐꯝꯃꯨ ꯁꯒꯣꯜ ꯒꯥꯔꯤꯁꯦ ꯅꯪꯅ ꯊꯧ ꯑꯩꯅꯅꯦ ꯃꯊꯛꯇ ꯂꯩꯒꯦ ꯅꯪ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗ ꯊꯧꯑꯅ ꯃꯌꯥꯝꯕꯁꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯂꯥꯟꯁꯦ ꯆꯠꯂꯦ ꯑꯗꯒꯤ ꯃꯥꯅ ꯂꯨꯆꯤꯡꯗꯅ ꯃꯥꯅ ꯂꯥꯂꯣꯡꯗꯣ ꯁꯤꯟꯗꯅ ꯁꯨꯃꯥꯏꯅ ꯇꯧ ꯁꯣꯂꯣꯝꯗ ꯆꯠꯂꯨ ꯁꯤꯅ ꯁꯤꯅꯤ ꯁꯤꯅ ꯁꯤꯅꯦꯅ ꯃꯥꯅ ꯂꯣꯏ ꯁꯤꯟꯇꯣꯛꯇꯅ ꯑꯗꯒꯤ ꯂꯥꯟꯁꯦ ꯆꯠꯂꯦ ꯑꯗꯒꯤ ꯃꯌꯥꯝꯕꯁꯤꯅ ꯍꯦꯛꯇ ꯁꯣꯂꯣꯝꯒꯤ ꯂꯥꯟꯃꯤ ꯑꯇꯣꯞꯄ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯥꯅ ꯍꯦꯛꯇ ꯆꯠ ꯀꯥꯞꯇꯅ ꯍꯦꯛꯇ ꯀꯥꯞꯄꯒ ꯁꯤꯕꯒ ꯀꯥꯞꯄꯒ ꯁꯤꯕꯒ ꯄꯥꯟꯕꯒ ꯁꯤꯕꯒ ꯇꯧꯗꯅ ꯍꯦꯛꯇ ꯁꯣꯝꯒꯤꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯝꯅ ꯅꯪꯗ꯭ꯔꯦ ꯇꯦꯟꯒꯗꯣ ꯏꯄꯥꯟ ꯄꯥꯜꯍꯧꯗ꯭ꯔꯦ ꯁꯣꯂꯣꯝꯒꯤꯗꯤ ꯑꯁꯣꯂꯣꯝꯒꯤꯗꯤ ꯄꯥꯟꯕꯒ ꯁꯤꯕꯒ ꯑꯗꯒꯤ ꯃꯥꯅ ꯁꯣꯂꯣꯝꯗ ꯃꯌꯥꯝꯕꯁꯤꯅ ꯇꯦꯟꯁꯦ ꯃꯊꯪ ꯍꯦꯛꯇ ꯃꯅꯪꯒꯟꯗꯒꯤ ꯇꯦꯟꯖꯩꯁꯦ ꯂꯧꯔꯒ ꯀꯥꯞꯄꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯗꯨꯗꯤ ꯎꯔꯤꯕꯣꯏꯔꯦ ꯌꯦꯡꯉꯤꯕꯣꯏꯔꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯅ ꯀꯥꯞꯄꯤꯕ ꯇꯦꯟ ꯈꯨꯀꯥꯞꯁꯦ ꯍꯦꯛꯇ ꯅꯤꯡꯊꯧꯁꯤꯅ ꯎꯔꯕꯖꯥꯠꯅꯦ ꯃꯌꯥꯝꯅ ꯀꯥꯞꯄꯤꯗꯨꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯀꯥꯞꯄꯗ ꯇꯦꯟꯖꯩ 10ꯒ ꯀꯥꯞꯄꯤ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯗꯤ ꯉꯛꯈ꯭ꯔꯕꯅꯤꯗꯅ ꯑꯗꯒꯤꯗꯤ ꯂꯥꯟꯁꯦ ꯃꯣꯏꯅ ꯉꯝꯕꯗꯒꯤꯗꯤ ꯉꯁꯥꯏ ꯅꯤꯡꯊꯧꯁꯤꯅ ꯍꯔꯥꯎꯗꯅ ꯀꯧꯈꯠꯂꯦ ꯃꯌꯥꯝꯕꯁꯤꯒ ꯃꯅꯥꯎꯅꯨꯄꯥꯁꯤꯒ ꯅꯤꯡꯊꯧꯁꯤꯅ ꯀꯧꯈꯠꯄꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯅꯅꯦ ꯅꯤꯡꯊꯧꯁꯤꯗ ꯍꯥꯏꯔꯦ ꯅꯤꯡꯊꯧ ꯃꯣꯏꯗꯤ ꯐꯥ ꯄꯨꯟꯗꯧꯕꯣꯏ ꯅꯤꯡꯗꯅ ꯄꯥꯈꯠꯇꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯅꯤꯡꯊꯧꯁꯤꯗ ꯍꯥꯟꯅ ꯍꯥꯏꯔꯤꯅꯦꯕ ꯅꯤꯡꯊꯧ ꯑꯔꯥꯟꯕ ꯈꯤꯕꯤꯛ ꯉꯥꯛꯄꯤꯌꯨ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯀꯩ ꯍꯥꯠꯈꯤꯕꯗꯣ ꯅꯅꯥꯏ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅ ꯍꯥꯠꯄꯅꯤ ꯑꯗꯒꯤ ꯉꯁꯤꯒꯤ ꯂꯥꯟ ꯉꯝꯃꯤꯁꯤꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯟ ꯉꯝꯃꯤꯅꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯍꯩꯖꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅꯅꯦ ꯏꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯃꯟꯈꯤꯗꯅ ꯂꯥꯟꯃꯤ ꯑꯣꯏꯖꯒꯦꯅ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅ ꯆꯠꯄ ꯃꯇꯝꯗ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯛꯈꯤꯗꯦꯅ ꯍꯥꯏ ꯑꯗꯩꯗꯨꯗ ꯏꯌꯥꯝꯕꯁꯤꯅꯅꯦ ꯏꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯃꯟꯈꯤꯗꯅ ꯏꯌꯥꯝꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯌꯥꯝꯕꯁꯤꯅ ꯀꯩꯗꯣ ꯍꯥꯠꯄꯤꯔꯒ ꯑꯩꯅ ꯍꯥꯠꯄ ꯁꯥꯍꯜꯂꯒ ꯏꯌꯥꯝꯕꯁꯤꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯍꯜꯂꯛꯄꯅꯤ ꯑꯔꯥꯟꯕ ꯈꯤꯕꯤꯛ ꯉꯥꯛꯄꯤꯌꯨ ꯑꯅ ꯈꯣꯏꯔꯝꯃꯦ ꯑꯗꯒꯤ ꯂꯥꯟꯗꯦ ꯀꯔꯤꯒꯤ ꯂꯥꯟꯕ ꯂꯥꯟꯗꯦ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯐꯪꯖꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯁꯤꯔꯝꯒꯗꯕꯗꯒꯤ ꯀꯩꯒꯤ ꯈꯌꯥꯠꯇꯒꯤ ꯀꯜꯂꯤꯕ ꯅꯆꯤन ꯅꯅꯥꯎꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯆꯤन ननावगी फमनाइबा ममम इपाना पीगनी हाइदना अदगिदी हानगी सेनापति जे तांथोखरे अदुगा मयामबजिना सेनापति वेहल्ले अदगी मनावनुपासिना मंत्री वेहल्ले अदगिदी मबानी जे फमनाइबा ममम ओइरबनिना नुंगाइना लेरे निंथौगी कोनुंगजिदा अदगी मयामबजिना ngसाइगी जंगलदा लेहौबा मपा योपदो अदुगी मनाक्सिदा लाई पाबुंगी थौजानदगी लांदो खोइना माइ पाए अदुना पाबुंगसु निंथौगी कोनुंगदा लेरुरसी अखोइजु निंथौना फमनाइबा ममम पिबिरे इपाइचा लेमिनारुरसीना हाइबजिदा ngसाइगी मोइबु योक्पिबा मपाजिना चाचा इपादिने सिदा सुम लेरगे नोइगिने अवाबा तारकांदाने नपाबु निंजंगओ अदुगा आइदि सिदा सुम लेहौरगे अदुगा नोइबु पोक्पा इमा पाबुंगदो अंगता थियु अदुगाने नुंगाइना अंगता थंबियु नोइदि निंथौगी फमनाइबा ओइरबनिनाने हौजिक्ति नोइना थीबदा कैसु लेबा नते अदुना इमागा पाबुंगा दोंगता थीरगा नुंगाइना अंगता थंबियु आइदि सिदा सुम लेहौरगेना याद्रे माति नचा चचरुगिगे पाबुंगना हारगा खरमगा माइ पाकपदा ओयुको इचासाना साइ मपाजिना जु नांदाबिरागा मोइजे हलागा मु मथंगी नोंगानबदा ममागा मपागादो साइगी मोइना थीबा याबा थीरे सगोनजे तोंगदना अदगिदी मोइजे चटपा थीबा याबा थीबदुदा वामन्दना कोइगी यामना फिबम काइरबा युम अमा लेरमबोइरे अदा इसिंग खिता थक्कीजेना चंगकपजिदा कना लेगे इसिंग खिता थक्केना चंगकपजिदा ngसाइगी ममाजे सोन थोकलेबा अदगिदी मोइगी युम ओइ लेरमेदना अदगिदी ममागा मपागादिदा इमा पाबुंग अना ngसाइगी मचा अनिजिना खोइरम्मे अदगिदी ममागा मपागाजिजु पुंगंगे चाइ पिछक पिकना अदगी चानिंगाइ थक्निंगाइ लेतदना हुंतोमगा पाखंग अचो फारगा इमा पाबुंगना खोइरम्बदुदा ममागा मपागाजि पुंगंगखरे अदगिदी ममाजिना हाइरे इमाना नंगबु थीबा खंगदना सुमाइना हल्ले खोले नोंग चुरकपदुदा दु तौबा दा तौबाना ममाजिना कप तना तौबजिदा इमा कपुरनु वारुरनु
ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯅꯤꯁꯦ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯃꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯒꯨꯝꯁꯤ ꯀꯣꯅꯨꯡꯗ ꯂꯩꯔꯨꯔꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯏꯃꯥꯅ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯀꯣꯅꯨꯡꯁꯤꯗ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯅ ꯆꯥꯕ ꯊꯛꯄ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯖꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ